ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯁꯥꯒꯤ ꯌꯨꯝꯐꯝ ꯌꯣꯜꯂꯒ ꯂꯥꯌꯦꯡꯕꯗ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯖꯥꯎꯕꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯁꯤꯑꯦꯝꯅ ꯑꯅꯧꯕ ꯌꯨꯝꯐꯝ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯕꯤꯌꯨ ꯔꯥꯀꯦꯁ꯫ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯟꯊꯥ ꯍꯜꯂꯣꯞ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯁꯅꯥꯖꯥꯎꯕ ꯂꯤꯚꯔ ꯅꯥꯗꯨꯅ ꯀꯨꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯃꯁꯥꯒꯤ ꯂꯩꯅꯔꯤꯕ ꯌꯨꯝꯐꯝ ꯐꯥꯎꯕ ꯌꯣꯟꯊꯣꯛꯂꯒ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯅꯥꯖꯥꯎꯕ ꯍꯧꯈꯤꯕ ꯑꯥꯒꯁꯠ 12ꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯍꯧꯔꯤꯕ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯗꯤ ꯂꯣꯏꯅꯕꯤ ꯁꯣꯅꯤꯌꯥ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯕꯤ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯃꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯑꯅꯧꯕ ꯌꯨꯝꯐꯝ ꯑꯃꯈꯛ ꯑꯦꯔꯦꯟꯖ ꯇꯧꯕꯤꯅꯅꯕ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMGꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯑꯦꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯁꯤꯑꯦꯝꯒꯤ ꯀꯦꯟꯗ꯭ꯔꯁꯨ ꯑꯣꯏꯕꯅ ꯁꯤꯑꯦꯝꯅ ꯑꯀꯟꯅꯕ ꯊꯧꯔꯥꯡ ꯑꯃꯇꯪ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯧꯔꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯖꯥꯎꯕꯒꯤ ꯂꯥꯟꯅ ꯊꯧꯔꯝꯗ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯅꯅꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯂꯨꯄꯥ 12,700 ꯇꯦꯡꯕꯥꯡꯕꯒꯤ ꯈꯣꯡꯖꯪ ꯑꯃꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯧꯔꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ LMGꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ S. ꯑꯣꯖꯤꯠ ꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯧꯔꯦꯝ ꯑꯃꯗꯤ KK ꯋꯥꯍꯦꯡꯕꯝ, ꯁꯨꯔꯦꯟꯗ꯭ꯔ, ꯅꯤꯉꯣꯝꯕꯝ, ꯀꯣꯟꯖꯦꯁꯣꯔ ꯃꯪꯁꯥꯙꯕꯝ, ꯁꯣꯕꯤꯇꯥ ꯃꯥꯏꯕꯝ, ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ, ꯕꯤꯔꯂꯥ ꯁꯥꯂꯥꯝ, ꯗꯦꯕꯤ ꯀꯔꯥꯅꯤ ꯐꯨꯔꯥꯏꯂꯥꯠꯄꯝ, ꯁꯨꯅꯤ ꯅꯣꯡꯊꯣꯝꯕꯝ ꯑꯃꯁꯨꯡ ꯈꯥꯏꯗꯦꯝ ꯖꯥꯅꯤꯅ ꯗꯦꯕꯤꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯧꯔꯦꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯖꯥꯎꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯂꯤꯉꯩ ꯃꯇꯝꯗ LMGꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯗ ꯄꯨꯈꯠꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯀꯌꯥꯒꯤ ꯀꯦꯁ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯈꯤꯕꯅ ꯃꯇꯝ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯌꯥꯝꯗ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯑꯄꯤꯜ ꯑꯃ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯁꯅꯥꯖꯥꯎꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯃꯍꯥꯛꯀꯤ ꯂꯩꯍꯧꯔꯤꯕ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤ, ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯍꯧꯖꯤꯛ ꯃꯌꯨꯝ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ, ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯊꯧꯖꯥꯜ ꯑꯗꯨ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯂꯨꯆꯤꯡꯈꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ S. ꯑꯣꯖꯤꯠ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯉꯁꯤ ꯄꯥꯡꯂꯤꯕ ꯇꯦꯡꯕꯥꯡ ꯑꯁꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ 64ꯔꯛ ꯁꯨꯕ ꯇꯦꯡꯕꯥꯡ ꯊꯧꯔꯝꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯕꯨ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯉꯁꯤꯗꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕ ꯏꯃꯨꯡ ꯀꯌꯥ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯜꯂꯦ꯫ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯁꯥꯔꯚꯤꯁ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ LMG ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯎꯕꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯁꯤꯡꯒꯤꯗꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯆꯠꯂꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ ꯑꯁꯤꯗꯒꯤ ꯖꯦꯅꯤꯝꯁꯇ MBBS ꯁꯤꯠ 50 ꯍꯦꯟꯒꯠꯄꯗ NMCꯅ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ ꯑꯁꯤꯗꯒꯤ ꯖꯦꯅꯤꯝꯁꯇ MBBS ꯁꯤꯠ 50 ꯍꯦꯟꯒꯠꯄꯗ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯃꯤꯁꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯦꯁꯃꯦꯟꯠ ꯑꯦꯟड ꯔꯦꯇꯤꯡ ꯕꯣꯔꯗ MRBꯅ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ꯫ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯅꯤꯝꯁꯀꯤ MBBS ꯁꯤꯠ ꯑꯁꯤ 150ꯗ ꯑꯣꯏꯔꯒꯅꯤ꯫ MRBꯒꯤ ꯃꯦꯝꯕꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯖꯦꯅꯤꯝꯁꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯊꯥꯔꯛꯈꯤꯕ ꯂꯦꯇꯔ ꯑꯣꯐ ꯄꯔꯃꯤꯁꯟ ꯑꯗꯨꯗ ꯍꯥꯏꯔꯤꯕꯅ ꯖꯦꯅꯤꯝꯁꯀꯤ MBBS ꯁꯤꯠ ꯑꯁꯤ 100 ꯂꯩꯔꯤꯕ ꯑꯁꯤ 150ꯗ ꯍꯦꯟꯒꯠꯄꯗ ꯑꯌꯥꯕ ꯄꯤꯔꯦ꯫ ꯂꯣꯏꯅꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯇꯦꯛꯅꯤꯀꯦꯜ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯇꯤꯆꯤꯡ ꯐꯦꯀꯜꯇꯤ, ꯐꯤꯖꯤꯀꯦꯜ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯀꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯅꯣꯔꯝꯁꯤꯡ ꯑꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯒꯤ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯠꯂꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ ꯑꯁꯤꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯦꯁꯦꯁꯃꯦꯟꯠ ꯆꯠꯊꯕꯗ MRBꯗꯒꯤ ꯑꯌꯥꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯔꯥꯟꯕ ꯑꯃꯁꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯔꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯃꯤꯁꯟꯅ ꯈꯪꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ, ꯂꯣꯏꯅꯅ ꯗꯤꯒ꯭रीꯒꯤ ꯔꯤꯀꯛꯅꯤꯖꯟ ꯄꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯟꯅꯔꯣꯏ꯫ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯃꯤꯁꯟꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯇꯥꯒꯤ ꯃꯇꯨꯡꯏꯟꯅ गवर्नमेंट मेडिकल कॉलेजꯗ MBBS ꯁꯤꯠꯀꯤ ꯆꯥꯗ 15 ꯑꯗꯨꯒ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯕꯣꯔꯗ ꯁ꯭ꯄꯦꯁꯤꯑꯦꯂꯤꯁꯠ MD MS ꯒꯤ ꯑꯣꯏꯅ ꯆꯥꯗ 50 ꯄꯤꯕ ꯍꯥꯏꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯒꯤ ꯕꯥꯏꯑꯣꯃꯦꯇ꯭रिꯛ ꯑꯦꯇꯦꯟꯗꯦꯟꯁ ꯑꯃꯗꯤ ꯋꯦꯕꯁꯥꯏꯠ ꯗꯤꯕꯦꯂꯞ ꯇꯧꯕ ꯌꯥꯎꯅ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ, ꯀꯣꯔꯁ ꯑꯣꯐꯔ ꯂꯩꯔꯤꯕ ꯐꯦꯀꯜꯇꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯑꯗꯨ ꯋꯦꯕꯁꯥꯏꯠꯇ ꯗꯤꯁꯄ꯭ꯂꯦ ꯇꯧꯒꯗꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ IIITꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗ ꯇꯝꯂꯝꯗꯕꯗ CM ꯉꯛꯈ꯭ꯔꯦ꯫
Mandipukrida leiriba Indian Institute of Information Technology Triple IT Manipur State asigi mairoi ama poba tamlam dabada Minister Nongtum Perena angakpa phawa galoina nungai taba phangdokre. Triple IT CD Campus Institute asina sinduna nabit umni chumna chatharaki drone awareness training program loisin bagi thoramda chief guest ki warhol piradana Minister na hai. Information technology abasai malem ki oina honglak lib ichel asida tangai fadana changdaba yadraba moirakle. Hirmasda state asigi mairoi kyasu atopa state singda tamba chanari atopa state asida su sandan government amadi state government na 60-40 ratio da salaiba IIT leiriba asida mairoi amatana tamlamdaba asi yamna laibak thibane lamdam asigi mairoi singda institute asida tamdriba asi karigino aibu kumna yengsilagani masi yamna khangbu kwatpadagini haina sulawi maramasina mathangi session dagidi publicity na singba ningthina sataduna lamdam asigi Miam tu yang nak kangen ada berhubungan dengan ni. Anda institute asina sinduna drone awareness training program ama bang tok pasi yang menematang jaba mane. State asigi wana so lak libat ha bari asigi menungda drone. Pankat pamadi sinabat tamna dapat school ama hak dok lagani. Laibak ama sakodan ba aibasida ausiti IT sisu yamna asawat thadang lauri bane. India nama lemgi laibak singi merakda yamna cauk tuk sen hingbang am libasi laibak asigi information technology na sakot bagi sang asina ni. Maramasana lamdam masigi hawlak liba naha singnasu hiramasda puning sangba mathau dai loinana state asida hangliba institute cheng asigi kanaba fun lawina se haigi ngasigi tharamata se minister gi maikedi workshop adu da sarukya khiba Indian Army Assam Rifle CRPF Police Agriculture Information Technology Horticulture Soil Conservation amasung health person kya da certificate hian doke tharamata Manipur gi chief secretary Dr. Rajesh Kumar Dhanamajori University gi vice chancellor Professor L Rajmahal IIT की डायरेक्टर डॉक्टर कृष्णनंद भास्कर सारुग्याखी थोरम अदुकी मार्क ओइनना चीफ मिनिस्टर ना ड्रोन क्यासु पाइदुना सांगेंग तौखे मखा तरकबा अतोपा पाउदा दिल्ली की म्युनिसिपल कॉर्पोरेशन की इंजीनियर अमा चेंजा थुमजा का मरी लेना CBI ना फारे CBI ना दिल्ली म्युनिसिपल कॉर्पोरेशन की जूनियर इंजीनियर अमा लुपाली सिंह ने फोगी सनफम चेंजा थुमजा तौबा का मरी लेना फागत खे आइना पाउगी सोर्स अमा ना फोंगदोकले Ecozoariva engineer asina property owner amadagi construction ki thaba clear taunana bagi damak lopali singni foge sanpam adu demand torom kibani hari equis asigi memda CBI sa thakiba matamda lupa lakh dara ga humdoi lising jangkai ki sanpam recover tawba ngamke Central Bureau of Investigation CBI na Municipal Corporation of Delhi MCD buffer guns dagi lopali singni foge sanpam adu construction ki thaba paikana bagi damak Clearance pinadaba property owner amadagi pinadaba dabi tawringai charakta phakibani haire Ajay Kumar Koba junior engineer asina tangkak naiba mong amada sanpam sing adu pinadaba property owner adu dabi tawramkibani CBI official sina Ajay Kumar ga senja sumja tawbagi thong sing chatare abki paw phongbadagi maku phanadaba yathang lakhe phanadaba langtha ki CBI na complaint adu dagi lupali sing ne fogi sanpam adu equis Ajoy Governor Lauringai Charakta Sangchilaga acting on a Fabangam Kivane. Masaki Matung Tarapada CBI officials in Equus Wariba Ajay Kumar Yumda, Thiba Humbagi Tabak Satakiva case on the Lufa Lakamaga Makai Gisen Pampanki Ain Kaibamong the Tamlam Baches and Kia also Tianaki. After the CBI in a Fagalaba Ajay Kumar Bodilida, designated court among the Potoklava Matung, Lakot from Topa accents in Lokalagani Haire. Are with the contents in a Sikimar Wiba Paukara Asiba Paudam Zariba. Manipur local news YouTube channel asidagi yang beriba punama padagasari channel isna domda kana badi subscribe to we business subscribe to we romoloinana like and share to busuka wi kanupna makpo amagana dagasari